ngasi Khongjom Lal Ningsing Namita Manipur People Party MPP ki President S. Brojen Singh Saruk Yaba Laktuna Athoba Singi Mapamda Hailai Katuna Ikai Kumnaba Utkre S. Brojen Singh na Fongdokibada Matam Mamada Pauna de Haina Khangnarambasi MPP na Ingsok Lisingamaga Samapan Humputaraga Nitoy Alimuddin na si Minister Oiba Matamda MPP ki Laingagaduna Khongjom de Haina State ki Thakta State Holiday Laukthoktuna Pangthokpa Hauki Haina Fongdokki Mahakna Makataraduna Haikibada Manipur bu kannaba honabada thawaina pontha pikraba athauba singda piba achouba MPP gi ikai khumnabani Manipur da tholiba irang asida achouba thodang loriba CSO Arambai Tengol Maitai Lipun Village Volunteer amadi Imaibel Singh asi leiramdrabadi Manipur gi phibam asi hena soksilamba yai Khongjom de na lakpada athauba singgi likun lituna aikoi amatoina punsinduna KUKI MILITANTS Singna Yelhoumee Singi Mathakta Satharakliba Thong Singh asi Mayok Minasi MPP gi Firepti KUKI MILITANTS Singi Mathakta Bharat ki President Prime Minister amadi Home Minister na military crackdown tauba haibasini irang horakpa matamda Manipur gi Governor Oiramba Anusuya Uikena external aggressive yaure haina Bharat ki President da report piraba fauba thawoidaba sinatakpadi Bharat Sarkar amadi KUKI MILITANTS Singa LOUTUNARAGA Yelhoumee Singh asibu Muthatnaba achouba campaign ama CHANGSILABRA haibasi achouba wahang ama oiri haina mahakna makatana phongdokki Khongjom de nalakpada MPP gi market gi Manipur me da pok no laga wafam gar thamchari madudi matam amada pauna de na haina khangnaram MPP ne 1972 da Alimuddin da chief minister oiba matam MPP gi sarkar da koi masi Khongjom de na apoi state ki thakta state holiday lauthoka na pangthokpa hauki aduga masi MPP na patriotism the base sargal link president political party ma oina saphong lakhi baduni masi Manipur bu kanna bohana bada thawaina bodha pi khraba thawusing da pi ba so MPP gi ikai khunna badune nai thamjage Manipur da Foglabi Irang Irang sida thodang lori ba khogi CSO Singh adogi Arambai Tengol Singh Maitai Lipun adogi Imaibel Village Volunteer Singh ngasilan dadi Manipur ki phibam si la oiram da busu ai hena sokchal lam busu ai aduna athobu sing sigi likhul liraga akhoi amata oina punchil laga 23 gi thar me dagi KUKI aggression sathadna akhogi indigenous people Manipur ki mathakta genocide campaign tori bisa khut punna akoi punjal lakana ama toina punjal lakana masi mayong minasi MPP ki phirepsu genocide campaign sathari ba KUKI militants ki mathakta India ki president prime minister home minister da koi military crackdown tawasi MPP ki phirepning asisu hongde aduga India amasung KUKI militants ki LOUTUNARAGA haiptare matamduda irang tholku matamduda oiramba Manipur ki governor Anusuya Uikena external aggressive yaure na harba president India president nong piba report moi thawoide masina takpadi India government lamadi KUKI militants sing LOUTUNARAGA kanda indigenous group se mutatpagi asobo ke pelama changlibra haina MPP maikedi hangli